ꯗꯃꯥꯏ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯕ ꯃꯊꯦꯜꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕꯀꯣ ꯃꯌꯥꯝ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯍꯦꯟꯕꯅꯦꯕꯀꯣ ꯑꯗꯨꯅ ꯉꯥ ꯁꯥ ꯀꯩꯁꯨꯝ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯃꯦꯔꯥꯃꯤꯁ ꯑꯣꯏꯅ ꯆꯥꯔꯦꯕ ꯑꯗꯨꯅ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕ ꯃꯌꯥꯝꯁꯦ ꯍꯋꯥꯏꯖꯥꯔꯁꯦ ꯀꯩꯁꯨꯝ ꯊꯥꯛꯇꯕꯤꯗ ꯊꯣꯡꯕꯅꯦꯕꯀꯣ ꯍꯋꯥꯏꯖꯥꯔ ꯉꯥꯛꯇ ꯑꯗ ꯇꯣꯃꯦꯇꯣ ꯑꯃꯈꯛꯇꯪ ꯊꯥꯛꯏ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯁꯤꯅ ꯈꯣꯡꯗꯨꯝ ꯕꯖꯥ ꯑꯗ ꯁꯤꯅ ꯁꯂꯥꯗ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯃꯌꯥꯝ ꯃꯇꯝꯒꯤ ꯏꯔꯣꯝꯕ ꯏꯔꯣꯝꯕꯗꯤ ꯑꯣꯏꯗꯦ ꯑꯃꯦꯠꯄꯤ ꯑꯣꯏꯅ ꯇꯧꯔꯦ ꯌꯣꯡꯆꯥꯛꯀ ꯑꯥꯂꯨꯒ ꯇꯧꯔꯒ ꯃꯣꯔꯣꯛꯀ ꯍꯜꯂꯒ ꯃꯦꯠꯂꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤꯗꯅ ꯄꯥꯄꯔ ꯈꯔ ꯂꯩꯔꯦ ꯁꯤꯗ ꯎꯔꯤ ꯑꯉꯥꯟꯕ ꯄꯦꯔꯦ ꯆꯥꯅꯕ ꯇꯧꯔꯒꯦ ꯆꯥꯛꯁꯤ ꯆꯝꯂꯥꯝꯃꯤ ꯀꯔꯝ ꯆꯥꯁꯤꯒꯦ ꯈꯪꯗꯦ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯟꯅ ꯆꯥꯒꯦ ꯃꯌꯥꯝ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯤ ꯈꯨꯠꯅ ꯑꯗꯨꯝ ꯈꯣꯠꯊꯔꯒꯦ ꯀꯩꯅꯣꯅꯦ ꯐꯖꯅ ꯃꯩ ꯇꯥꯗꯣꯔꯦ ꯉꯁꯤꯗꯤ ꯃꯌꯥꯝꯁꯦ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕ ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯈꯨꯍꯥꯎ ꯑꯃꯅꯤ ꯃꯌꯥꯝꯁꯤꯅ ꯁꯂꯥꯠꯅꯦꯕ ꯁꯂꯥꯗꯇꯣ ꯊꯥꯎꯒ ꯅꯩꯔꯕꯣ ꯑꯆꯥꯊꯥꯎꯒꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯖꯅꯕ ꯅꯠꯇꯦꯕ ꯌꯣꯡꯆꯥꯛꯀꯤ ꯃꯔꯨꯝ ꯐꯖꯅ ꯆꯪꯉꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯃꯔꯨꯝ ꯐꯖꯅ ꯆꯪꯉꯦ ꯌꯣꯡꯆꯥꯛꯁꯦ ꯃꯀꯥ 10 ꯈꯛꯇ ꯂꯨꯄꯥ 8 ꯄꯔꯦ ꯂꯨꯄꯥ 8 ꯃꯀꯥ ꯃꯀꯥ 10 10ꯗ ꯇꯥꯡꯉꯤꯔ ꯍꯣꯡꯉꯤꯔ ꯈꯪꯗꯦ ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦꯕꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕꯁꯦ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯣꯝꯗ ꯚꯤꯗꯤꯑꯣꯗꯗꯤ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯆꯒꯦꯝꯄꯣꯝꯕ ꯊꯣꯡꯕꯗ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯞꯄ ꯊꯣꯡꯉꯤꯗꯅꯀꯣ ꯑꯩꯅ ꯑꯗꯨꯝ ꯎꯖꯕꯗ ꯑꯗ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯃꯌꯥꯝ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕꯁꯦ ꯃꯉꯣꯟꯗ ꯃꯆꯜ ꯌꯥꯝꯅ ꯍꯥꯞꯇꯦꯕꯀꯣ ꯍꯋꯥꯏꯖꯥꯔ ꯉꯥꯛꯇ ꯑꯗꯨꯝ ꯊꯣꯡꯉꯦ ꯑꯅꯝꯕꯅ ꯈꯥꯃꯦꯟ ꯍꯥꯞꯅꯤꯡꯕ ꯀꯥꯡꯕꯨꯅ ꯈꯥꯃꯦꯟ ꯈꯔ ꯍꯥꯞꯄꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯈꯣꯡꯗꯣꯝꯒ ꯆꯥꯕ ꯌꯥꯎꯔꯦ ꯑꯗꯣ ꯑꯋꯥꯊꯕꯤꯒ ꯆꯥꯕ ꯌꯥꯎꯏ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯌꯥꯟ ꯃꯌꯥꯟ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯇꯝꯅꯅ ꯑꯩꯈꯣꯏꯒꯤ ꯆꯒꯦꯝ ꯄꯣꯝꯕ ꯃꯇꯝꯗ ꯍꯋꯥꯏꯖꯥꯔ ꯊꯥꯛꯆꯜꯂꯒ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯗꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔꯁꯤꯒ ꯀꯩꯁꯨꯝ ꯊꯥꯛꯇꯦ ꯇꯣꯃꯦꯇꯣ ꯑꯃꯈꯛꯇꯪ ꯊꯥꯛꯑꯦꯕꯀꯣ ꯑꯗꯨꯝ ꯍꯥꯎꯔꯦ ꯌꯣꯡꯆꯥꯛꯁꯦ ꯈꯥꯕ ꯇꯧꯗꯦꯕ ꯍꯥꯎꯋꯦ ꯆꯥꯔꯦ ꯆꯥꯅꯤ 우리의 말은 뭐 짠잖아.
우리 머리 별로 장아. 이 자세. 하와야 동버가 왜 생각해? 하는 공도 뭐나 해야겠. 공동 도무지 고토하다나 공동자. Alright. Nó bị hồi cha ta biểu ba nó chỉ ô rồi 그래 봐. 야, 너무 하고 그러네. nha hồi 사, na thùng nó cái hiền bốn đấy 이사나 하위 하이다 되게 하죠. isana thagatchare kachin koya jodi haina bane ba adugi da maktani aina isana hawi hawi aise haina bane ba ko thagat pai se jare jaman gare jare isana thagatchare mayam kachin koya jodi na haina bane aduna isana thagat kadam ne isagi event ko 야, 뭐가 왜나 na aigi di achamba je asina mo hena hawre achamba je jam jam chaja bani na adagi asisi jam hawi hawman na ve tho pai bra ekdam hawai jan ngata ni da mai ngasi chak dang no le ngasi jam hawre 이장도 이기도 하나 가지고 թվում բրանտը լույս ասեն հաջալա khairon naman 슬랍도 թվում միտրա mina ke mera ai ro nuk ta he mi hai ne nói thằng bị nó bưng một chảo ra ba cái hay xin là bẩn chứ xin về phải cho nó hao ra 지금 맞지 이제 짜라 그 사람 지인가 하면 맞지 이제 짜드면 bây giờ một cái sẵn xa rồi mẹ họ chứ phải dẫn nó hao rồi mẹ hầu đâu rồi
하우스 하우래 먹수 잘해. 그러면 맛이 하와이자세 Mei Tarame. ꯌꯥꯝꯁꯨ ꯍꯥꯎꯔꯦꯕꯀꯣ ꯑꯗꯣ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯔꯦ ꯑꯗꯣ ꯄꯨꯝꯅꯃꯛꯇꯤ ꯆꯥꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯇꯦꯡꯀꯣꯠꯁꯤ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯁꯤꯗꯤ ꯁꯤꯁꯨ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯆꯥꯕꯗꯤ ꯐꯖꯅ ꯆꯥꯔꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯖꯥꯝꯅ ꯄꯨꯔꯛꯄ ꯑꯗꯨꯅ ꯇꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯊꯝꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯕ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ